Malemgi Leibak Amatana Operation Sindor Lepnaba Hairakhiba Leite Haina Prime Minister Narendra Modi na Phongdokhre Hairi. Paugali kunamagi matung inna opposition na Pakistan ki mathakta chithaba Operation Sindor adu America na kanna toknaba hairakpadagi ceasefire tawkhibani haibadu Prime Minister na yakidre hairi. Pakistan na makhoigi maikai romda awa ana nangle makhata na awaba khangma ngamlare haiduna makhoigi maikai dagi Operation Sindor adu tokpinaba haijakhibani haina PM Modi na makhata na Phongdokhre Hairi. America ki Vice President ga wari sanabada Pakistan na India ki maikai da landaraklabadi India na su madugi chapchaba pakhum adumak pigani India na matam pumbada pakhum pinaba sem sadana lei haina PM Modi na makhata ki hairi. India na Operation Sindor asigi manungda Pakistan da leiba tongan ba terrorist singi camp kaya thugaiba ngamkhi. India na Pahalgam terror attack ki chapchaba pakhum Pakistan da piki. Indian Air Force na minute kunganithoi ki manungda April kunganithoi ki laman adu kumbangam ki haina Lok Sabha da Operation Sindor ki matangda akhanana khanabagi thauramda Prime Minister Narendra Modi na marik chumna Phongdokhre haina paus na makha tarakli.